Wakal ka hena khanjinganba haibadi hypertension leibagi matangda ikoi khara khangminase. Article asi huyalan pau sege loksing pukai gi kalamdagi lokatsabaneng. Malemgi miyoising na khwaidagi hena mayong na bahagsanggi problemsinggi manungda aikoi na BP wangba natraga na nemba hairiba sisu amaneng. Blood pressure na maram oiraga maralay jadraba miyoy kayagi punsi ariambada manghankhre. Miyam na kaman oy na blood pressure hairaga khangnariba hypertension na miyoy bagi punsi temsing na bangamba na maram oiraga masidagi aikoi yamna section gadabaneng. World Health Organization gi report matungin na malemda layriba miyoy singgi manungda miyoy billion 1.13 hen baromda hypertension lay. Masina maram oiraga thamoy, brain, kidney amasung atwa palay na kaya nahalang na bagi asoba maram mama oiragleng. Hypertension na si aikoi na numit kudingge sari thagli bachinjak amade punsi mahingda hongdok hongjin tawduna menes tawbadi yaganeng. Hypertension layta na boho na bada aikoi na kahya na luba natraga wakal kahya na khanjin ba yaba thabaksing tawda na boho na gadavaneng. Masina hypertension lahen bada natana mental stress menes tawbasungam me. Amaromda aikoi na blood pressure yamna toy na check tawba amade Dr. Singata na ba mathaw tay. Aikoi na sigumba miyoy bagi punsibo temsing na ba blood pressure dagi ngakthong na ba natraga na masagi oy na BP wang na laydi ba miyoy sing na charoy da ba chinjak kharagi matangda aikoi khangminase. Haidi ba chinjak sing asi aikoi na kamanoy na sisinariba chinjak sing neng. Masina BP layba miyoy singgi oy na de khudong sa da ba kaya thogalli haiba neng. Thum masi aikoi na nuang magi oy na chariba ensang da khwaidagi hena maruoy ba man neng. Thum yaw da ba chak ensang chabada aikoi da marek mahau thogande. Adubu hypertension layba miyoy singgi oy na de thum ka hena chasilloy da ba neng. Karigumba aikoi na chak chaba matamda thumgi chang ka hena chasillabade hakchang manungda cheliba ida yawba isinggi chang hengalakpaga loinana blood vessel wall singda ahenba sapu piba haurak e. Masina maram oiraga blood pressure wangkhalang na bagi achoba maram mama ohellakan neng. Maram aduna hakchanggi yenglaga mathau taba thumgi chang adu khakta magchana ba honagadawa neng. Aikoi na chak chaba matamda nakalda thumgi kaukta ama thamduna chabagi hainabi leramlabasu madu khudaktagi tokadawa neng. Aikoi na yu hairagi hena khangnariba alcohol asisu hypertension layba miyoy singgi oy na de yamna khudong thiningai oy. Alcohol gi saru ka hena sisinarabade aikoi gi blood vessel sing ase khuzilakaneng. Maduna maram oiraga heart na ising adu hakchang sinba thungna chelan na bahona bada kanna mathau tawba horakaneng. Ibu chelan liba organ sing aduna hana tawramba mathau gi chang dagi hengalaklabade blood pressure gi chang khangawduna wangkhalakaneng. Maram aduna tunggi da makhalaga aikoi na alcohol gi saruk sisinabagi chang hanthan gadavaneng. Ngamlaga na alcohol dagi matam pumbada lapthong na laina bahona gadavaneng. Athum bagi saruk chang hena yawba chinjak sing BP wangba miyoy sing na yari ba makai charoy davaneng. Athum ba chinjak sing da maruway na sugar gi chang wang na yawwe. Aikoi na sugar gi chang wang na yawba polam sing ka hena chasin ba matamda aikoi gi blood vessel sing da nitric oxide puthorak pagaloinan na blood vessel sing adubo khuzilhalakani amade maduna maram oiraga BP wangkhana ba chawba maram ama ohellakaneng. Masidagi ngakthong na bagidamak aikoi na sugar gi chang yamna yawba chinjak sing yari ba makai chadana ba honagadavaneng. Khudakta chaba yaba chinjak sing haibade kaukta da haptuna yoliba natraga na unda phamjilalaba chinjak sing yari ba makai charoy davaneng. Maramdi pot sing adubu matam sang na liduna thamba yana ba honabada thum mamadi hakchang da sokpa yaba machal kaya yansilleng. Chaba matam da hairiba matam kuina lidaba chinjak sing asi haurambadi yai. Adubu aikoi gi hakchang na mathau taba nutritional value sing adudi fangbang amloi maramde matam sang na thamlakpana maram oiraga hakchang da kana ba piba yaba machal sing adu mangkhibanan neng. Masi hakchang da kana bo oide amaromda mamangda yawkhiba hypertension laytana bo honabada aikoi na ka hena aruba wakhal khanjin bagi hainabe yariba makai thamloidabani haibasi matam pumbada ningsingadavaneng. Miga ka hena pundaba amade puliba kangbuga chinjak manadaba sisu aruba maneng. Aikoi na imanaba singa punduna ngaiha koithokpa amade punna khongna sangna chatminaba si kana gani haina khalleng. Matomta layba miyoy sing na wakhal ka hena khanjin bagi changwangi haibasi thizilloi kaya na khudamga konana article kaya da phongkhraba ngakta ne. Hypertension layba miyoy sing da makhal kaya gi khudong chadaba sing mayong na halakpa yabagi oithokpa kaya lay maram aduna hiramasi aikoi na tarai na lawroidavaneng. Hypertension layba miyoy sing karigumba matamda hingtumba yadabagi thawong sing yamna toyna thokpa yawre. Masi hakchanggi oinadi yamna fatte aikoi na hingtumba yade haiduna hidak langthak sing sisinaraga tumnaba honai. Adubu hairiba si aikoi na yariba makai tawdana ba honagadavaneng. Ahing tumba yaraktaba matamda hidak chabagi hainabi thambagi mahutta mobile gi oiba no ba app makhal khara sisinaduna amade madugi mateng lauraga tumthana na ba honagadavaneng. Natraga na lila natraga na wari macha amade
ꯏꯁꯩꯅꯆꯤꯡꯕ ꯑꯄꯤꯛꯄ ꯈꯣꯟꯖꯦꯜꯗ ꯇꯥꯗꯨꯅ ꯇꯨꯝꯊꯅꯕ ꯍꯣꯠꯅꯕꯅ ꯍꯦꯟꯅ ꯐꯩ꯫ ꯍꯥꯏꯄꯔꯇꯦꯟꯁꯟ ꯂꯩꯒꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ꯆꯥꯔꯣꯏꯗꯕ ꯆꯤꯟꯖꯥꯛ ꯈꯔꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯈꯔ ꯈꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯔꯤ ꯀꯔꯝꯕ ꯆꯤꯟꯖꯥꯛ ꯆꯥꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏꯅ ꯊꯤꯖꯤꯜꯂꯨꯕ ꯇꯧꯗꯦ꯫ ꯃꯔꯨꯑꯣꯏꯅ ꯃꯍꯧꯁꯥꯅ ꯐꯪꯂꯤꯕ ꯑꯁꯪꯕ ꯃꯅꯥ ꯃꯁꯤꯡ ꯑꯃꯗꯤ ꯎꯍꯩ ꯋꯥꯍꯩꯁꯤꯡ ꯆꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯒꯤ ꯃꯄꯥꯡꯒꯜ ꯀꯟꯅ ꯂꯩꯍꯟꯅꯕ ꯍꯣꯠꯅꯕꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ꯫ ꯑꯥꯔꯇꯤꯀꯜ ꯑꯁꯤ ꯔꯤꯂꯥꯏꯕꯜ ꯁꯣꯔꯁꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯐꯣꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯅ ꯃꯦꯗꯤꯀꯦꯜ ꯄ꯭ꯔꯣꯐꯦꯁꯅꯦꯜꯁꯤꯡꯒꯤ ꯄꯥꯎꯇꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯅꯕ ꯍꯣꯠꯅꯕꯗꯤ ꯅꯠꯇꯦ꯫